Akasbani Imphal Wahengbam Rajesh Pau Pajari Anbada Marueba Pau Imphal Ukrul National Highway 202 da Kulai Paibasing Satarkiba Attack Mioy Om Lakidre Ukrul Zilagi TM Kasom the Tokiba Togdok Adabu Mukhyamantri Yumnam Kemchana Kana Yaning the Pongdorli Rajasigi Hoji Oriba Ain Amasung Santi Raksagi Pipam Matangda IGR South Ka Mukhyamantri Yumnam Kemchanga Gasi Unakre Rajasi Tampaki Zila Mangada Sarkarna Mobile Internet Service da Ating Batam Lambadu Ngasidegi Loktokre. World Heritage Day Thorok Ngasi Malengi Mapam Singalonina Manipur su Pangtok Naki Amasung Kendra Sarkari Karmachari Sing Amasung Pensioner Singi DA Amasung DR Sada Ani Hengapada Kendrigi Mantri Mandolna Ayaba Pikre. Imphal Ukrul National Highway 202 da Kulai Paibasing Satarkiba Attack da Mioy Om Lakidre. Ekogi Ukrul Paumi Shooting Simrena Police ki Pau Paladun Hai Togdog Adu Ukrul Zilagi TM Kasom Mayada Ngasi Nungtil Pung Ama Makhairom Tarakpa Adwaida Imphal Dagi Ukrul Tamna Sarpa Gari Tara Romda Manak Nakpa Singsang Dagi Kulai Paibasing Aduna Ambush Torokibani Togdog Aduda Gari Karasu Nongway Maruna Pambadagi Amangata Toki Raja Police na numit kudingi litan amasung Mahadev gi marakta security na ngak senduna sapani adumoy namak thogdok thokliba mafam asi ukrul legi litan yaudringai da leiba mafam amada thokibani thogdok aduda leikidaba miyoy anigi asiba haksang ukrul district hospital da purakre hari amaromda Yaulen Kuki Village Mayada ngasi nungthil khulai paibasing ambush toropada miyoy ani leikidabagi thogdokpu Working Committee of Tangkhul Nagalona kanna yaningdaba phongdorokli Cherolamada Committee asigi media sen hai siribasing adu Tasar Kullegi Bharat Lamigi Naga Regiment da thabak tawrama miyoy ama amasung Karasom CC Village dagi miyoy amani Serordun Hai Imphal Ukrul Pawba Security Escort Kalonina Nupi Angang Amasung Anaba Musing Yawba Passenger Sing Adu Mahadev Amasung Litan Powerga Lakpani Togdog Adu Security Escort Aduna Litan the Hek Hankibaga Attack Adu Satarapani Attack Adu the Gari Turklom Akayatoi Toki Yaulen Amasung Masigi Lonaba Kuki Kulsingda Kudakta Raja Sarkarna Combing Operation Satabinaba Committee Asina Dabi Tauri Ukrul Zilagi TM Kasom the Tokiba Laibaktiba Togdok Aduda Tabaktagi Potaraba Bharat Lamigi Mioy Amayauna Mioy Ohum Lakidaba Adu Tamoy Sokningaini Haina Mukhyamantri Yumnang Kemchana Pongdorokli Mang Hai Lano Wani Chingnabasing Satarkiba Pangdaba Thongi Ambush Aduda Micham Lakidaba Asi Laibaktibani Asigumba Minungsi Yaudaba Togdok Asi Yaningdaba Pongdok Pagalona Imung Manungi Awabada Saru Yari Hari Manghai asigumba hingsagi thawong asi samas asida mafam leite maramaduna matik chaba wail phangan ba haibasi sarkar asigi achetpa pirepni raijasa santi amasung ngak senbagi thabak matik chana paikat pa haibasi chu sarkar gi maruiba thogdangni ngasigi thogdok adubu hanagi mukhyamantri nongthomam biren singna kanna yaningdaba phongdorakli Togdok aduda chenabasing thidoktuna chairak pinaba honagadabani masigi mathakta micham miyam singi punsi ngak senduna miyamgi thajaba mangdanaba honagadabani hari Coordinating Committee on Manipur Integrity Kokominasu Togdok asibu akan mamongda yaningdaba phongdok ragbi Rajasiki Hogsik Oriba Ain Amasung Santi Raksagi Pibamgi Matangda Inspector General Assam Rifles South Gaurav Sharma ngasi Mukhyamantri Yumnam Khemchanga unakre Mukhyamantri gi Secretary to unaba adura Rajasiki Hogsik Oriba Santi Raksagi Pibam asi aruba pibam da leirabasu Security Force na matam chana amadi haising na tabak lokotpadigi laksin bangamle hari Warol amada Mukhyamantri na hai Security Force na Rajas da asoy engam thoktanaba sexual thorang sing lokotuna toaningdaba thokdok sing thoktanaba honari Miyam na mikup na sing na leibiduna tonga thazabidanaba siri Khemchana appeal tauri sarkar asina miyam da achumba wild sing soidana atumatam da phangangani maramas da miyam na Rajas santi amasung tangdu leitaba puraknaba honabada mateng pangbiu hari Amarom the All Manipur Students Union MSU Headquarters ki President Lusing Mamihut Kangbu Amana Mukhyamantri Yumnam Khemchanga unakre Unabaduda Sarkar na miyeng changadaba hiram kaya yawba memorandum ama kusina ki hari Lub asina pisilakiba memorandum adu Sarkar asina lum na lawbaga lonana hiram sing asi thabakta onthok pa haibasi achetpa phirem ni haina Mukhyamantri na phongdoki MSU ki Mihut Kangbu asina Rajapal gi office asu memorandum pisin ki hari
Bisnupur Jilagi Tronglaubi Awang Laikai da Thasigi Taruk Amasung Tariki Lonaba Ahing the Tokiba Togdoki Maka Tarapada, Raisesigi Tampaki Jila Mangada Sarkana Mobile Internet Service da Atingba Tamlambadu, Ngasidegi Loktokre. Hiramasigi Matanga Raisigi Joint Secretary Homna, Cherolama Tokre. Miamna social media platform sing da niti niyom chumna sidna miam da akaiba amadi thoning da thokdok sing thokpa yaba paw sing sandopidana ba hona biu haina seroladuna makha tari pawgi maraktana break ama Manipur nupi masa singi CBSE Schoolam Oiriba R.K. Sanatombi Devi Vidyalaya Hautal Pangaina Lamdam Siki Culture Amasung Matam gi oiba teaching method kaloinana sahi kuntra hena safe and secure oiba environment ta mahiroi sing butakpi tambiduna lakli handaki class 10 gi board parikha da chada chama pass tawba kaloinana school topper na 98.6% chatki Ano session ki oina Class 11 Arts and Science ke admission special benefit ke agaloina haujare khudong chaba sinan thok hanbiraganu Tabiriba pawasi Akashbani Imphal degini World Heritage gi thoram ngasi maling gi tongan mafam da pangthoknari Emergency Response for Living Heritage in Context of Conflicts and Disaster Haiba Hiramda Rajya Sarkar ki Art and Culture Bibhagna Sinduna Palace Compound Laiba Government Dance Chorus da ngasi pangthoki Numinasi Assam Rifles na Sinduna Chandel Jila gi Selon Khul da pangthoki Thoramadu da Khunja Kayamaruna Saruk Yaduna Manipur gi ina kulaba Mahuksa da gi chanalaba sing ngaktuna thambagi matangda wafam kaya phongdoknaki World Heritage Numina Lakpada Mukhyamantri Yumnang Khemchana Yaipa Paugzel Piri Mukhyamantri Nahai Kala Sanskriti Nachanabi Amasung Itihasa Sagonariba Heritage Singbo Maruina Sarangnaba Thokpa Matamda Ngak Senbagi Tangai Padaba Lei Laibak Amada Tangdu Laitada Pibam Leba Matamda Kudaki Oba Tabak Lokotuna Asigumba Tanglaba Heritage Singbo Kanba Haibasi Mipung Kudimaki Thokdang Oigadabani Kendra ki hanagi mapan thoram Rajya Mantri Dr. Rajkumar Ranjan Singh na World Heritage Day na lakpada Rajya sa leiriba mamal naidraba ipa ipu sing matamdagi leraklaba ningthau singi lepham kangla konthokjam lairembi kaibul lamjawgi sangai kanbagi wakhalon hena sesilasi hairi KSA Jiribam District Council Ipsa Jiribam Branch Jimwak Amadi SWA Jiribam Branch na punna sinduna Tarasuba Jiri Treaty Observation Thoram ngasi Jiribam gi PWD Guest House ta pangtokre Thoram nadu ingkom jali sing machanipang kuntra homdagi April 19 da Jiribambu Manipur gi ngamkhoi oina yanakiba numipu ningsingduna pangtokpani Thasi kulumdoida pangthokkodriba Khongjom numit palan thoranga mari lenana District Administration Thawalna sinduna Khongjom War Memorial Complex ki akoibada Social Service Camp pangthokre Deputy Commissioner Y. Robitana Luchingdana Pangthokiba Kem Adugi Matang the Manghai Khongjom Numit Thoranga Mari Lenana Aitiasik or Mapam Asibu Luna Tamnaba Pandamda Ngasigi Social Camp Asi Pangthok Pani Tha Kudingi no Mapanba Numita Imphal Requirement Kaitel Yauna Marueba Kaiten Sing Sit Sembagi Tabak Leptana Chatarakli Thoromasigi Saruk Omoina Lions International District 322D Manipur Region Sindrangasi Imphal Requirement Ima Kaitel Sengtokagi Tabak Chataki Sahitya Thokpan Lubna Sahi Kudingi World Book Day ga Mari Lenana Piba Haisnam Basanta Kumar Award Kumsi Sahi Oina Saknareba Iba Jati Sor Tongbram da Piragani Manasi Thasi Kulumda Manipur Press Club da Pangthokpa Thoram Amada Aiba Asida Kusinagani Haina Sahitya Thokpan Lubna Thokpa Cherol Amana Hari Manasida Sel Citation Amasung Sol Yauri District Administration Federal Amasung ICDSL Amadi District Social Welfare Office ka puna sinduna Jila asigi Parbung da Laiba Community Health Center da Posan Pakwara Lisingani Kuntaruki Nipan Suba Edition asi pangtokre Tauramasi Maruina Mama Amasung Angang Singda Machiba Chinjak Mapungpana Pijaba Amadi Masamawu Pana Thambagi Pandam da Pangtokpani Tauramasigi Saruk Ama Oina Angang Singi Hak Singak Senbagi Matangda Miam Punna Kangminabagi Tauram Amasu Pangtoki Indian Meteorological Department Imphal Center na hari ngasi amasung hayeng Rajya sigi jila kharada akhak araw yauna nong churaba yai Imphal East, Imphal West, Jiribam, Bisnupur, Thawal amasung Kaksing jila da akhak araw yauna nong churgani singi jila khara Tamenglong, Senapati, Kangpokpi, Ukhrul, None amasung Kamjong jila da su hariba phibam asi mayok narba yai hari paugi marak thakna break amamuk Khanghanjaba ama Akashbani Imphal gi ayaba yaudena Station asida sandokliba program sing social media platform amadi mobile app sing da live streaming amadi recorded oina sandokpa thengnari
Akaswani Imphal ki program-sing matam pumbada afaba amadi awangba thaki transmission standard da sandoktuna lakli. Adubu ayaba yaudaba lanai platform sing da sandokliba program-sing asida transmission standard sing ngakna sattabana station asigi mingchat thianaba maram oiri. Thawong sing asi Akaswani Imphal ki satna pathap amadi niyong gi wangmadani. Loinana chenaba miyoi sing mathakta ain gi oiba cherak lokhatpa yai haina khanghanjari. Akasbani Imphal Pau Tabiri. Kendra Sarkar ki कर्मचारी सिंह अमसुंग पेंशनर्स सिंगी DA अमसुंग DR सादा अनि हेंगापदा केंद्र की मंत्रिमंडल ना अयाबा पीक्रे केंद्र की मंत्रिमंडल की मिफम लोरब तुंगदा पाउमी सिंह द वांगांगबदा इंफॉर्मेशन अमसुंग ब्रॉडकास्टिंग मंत्री अश्विनी बैष्णोन हाई पोचे की ममल वांखलगिबा असिगी येंगलगा हाउसिंग लाइरिबा बेसिक पे नत्रगा पेंशन की सादा यांखै निपांगी रेट ओरिबा असिगी मथक्ता सादा अनि सही असिगी जनवरी अमदगी हेंगनबा वारेप लौरे मांगनाई थौरांग असिना सही अमदा सरकार की पुकैदिगी लुपा कोटी लिसिंग तरु चट्रेट मरफुद्रा माथोई हेना चादिंग तौगनी मसिना केंद्र सरकारी कर्मचारी लाख यांखै अमसुंग पेंशनर लाख हुंपुनिपान हेना कानब पीरगनी श्री बैष्णोन हाई हार्दिक अभिनंदन करना चाहूंगा हमारे केंद्र सरकार के जितने भी कर्मचारी हैं और जितने पेंशनर्स हैं उनके लिए DA और DR बढ़ाया गया जिसकी टोटल लागत भारत सरकार को आएगी 6,791 करोड़ रुपीस। Basically, DA and DR 1st Jan 2026 से 60% ऑफ बेसिक पे हो जाएगा। 2% बढ़ाए 58 से 60 हुआ है। 60% ऑफ बेसिक पे हो जाएगा। टोटल करीब 50 लाख एम्प्लॉइज हैं और 68 लाख पेंशनर्स हैं भारत सरकार की। इन सब के लिए बहुत बड़ा ये बेनिफिशियल अवार्ड रहेगा। इसका फाइनेंशियल इम्प्लीकेशन 6,791 करोड़ रुपीस पर ईयर आएगा। श्री बैष्णोन हाई प्रधानमंत्री ग्राम सड़क योजना PMGSY3 इन कुमजा लिसिंग अनि कुनिपांगी मार्च फावो सथबदा अयाब पीरे केंद्र की मंत्रिमंडल तंपाक अमसुंग चिंगी मफमसिंग द सेंगालिबा लंबी अमसुंग थोंग साबा लोइबगी मतम इन कुमजा लिसिंग अनि कुनिपांगी मार्च फावो सांगदोले मसिगी मतकता चिंगी मफमसिंग द थोंग साबा लोइसिंबगी मतम इन कुमजा लिसिंग अनि कुमापंगी मार्च फावो सांगदोले प्रधानमंत्री नरेंद्र मोदी ना हाउसिंग हैकी मतुंग नुमिदांग पुंग निपान मखाई ताबा मतमदा जाति की मियाम द वांगांगनी लोकसभा दा विरोधी दल सिंह सगोलक्तबदगी वुमेन रिजर्वेशन बिल गा मरी लेना कॉन्स्टिट्यूशन अमेंडमेंट बिल माई पाकिद्रबा मतुंगदा महागना जाति की मियाम द वांगांगदबने ममांगदा अमुक्त तौखिद्रबा मोंगदा इलेक्शन कमीशन ऑफ इंडिया ना नोंगचुब बेंगोल की मिखल गा मरी लेना पोलिंग बूथ की मफम खुदिमकी अकोयबदा लक्ष्मण रेखा हाइबदी बाउंड्री लाइन एकतुना थमलगनी हाइरी चोक अंगोब सिदना पोलिंग बूथ की मीटर चामगी अकोयब मफमसिंग येक्तुना थमलगा रेजिस्टर तौरबा वोटर खक्तमक वोट थादफमदा चंगनगनी मसिना सिक्योरिटी की ngaksil कंखत अनबगा लोनेना मथांग कयामरुंगी वेरिफिकेशन चथगनी लक्ष्मण रेखा असिगी वांगमदना बूथ लेवल ऑफिसर अमसुंग सरकार की ऑफिशियल अमना अहानबा राउंड की ओइना चेक तौगनी बाउंड्री लाइन असी हेक लांसिंग्रबा मतुंग वोटर आइडेंटिटी कार्ड सिंग मसक खंदोकबगा लोनेना बैलेट बॉक्स ता वोट थादद्रिंगाइदा अतोपा तांकक अनि अमदा चेक तौबगी थबक चथगनी हौजिक सानबगी पाव ngangbam Amukhomba Sahi 15 makagi 33 suba khagem football trophy 2019 ki ngasi sanakhiba match ta SBFC sajing amasung sufa sagolban panjil chanadana draw chatkre ato match amada KFA laifam khunongna kago khomanbu panjil manga sinoda thoiki Indian Premier League IPL gi haujik haki mamangda Bangalore gi M Chinnaswamy Stadium da sanakhiba match ta Delhi Capitals na Royal Challengers Bangalore bu wicket to thoikre ato match amada Sunrisers Hyderabad ka Chennai Super Kings ka Hyderabad ki Rajiv Gandhi International Stadium da haujik sanari Ahanba T20 International Women Cricket ki ngarang darban da sanakhiba match ta South Africa na barpu wicket to thoikre Rajesh Thakachari Amukhomba Aruebeda Marueba Pau Imphal Ukrul National Highway 202 da Kulai Paibasinga Sathariba attack ta Mui Ohum Laikidre Ukrul Zilla ki TM Kasom da Tokiba Togdok Adubu Mukhyamantri Yumnam Khemchana Kanna Yaningdaba Phongdorokli Rajasiki Hogji Oriba Ain Amasung Shanti Raksagi Phibamgi Matangda IGAR South ka Mukhyamantri Yumnam Khemchanga ngasi unakre Rajasiki Tampaki Jilla Mangada Sarkar na mobile internet service da athingba thamlam adu ngasi degi lokthokre World Heritage Degi Thauram ngasi malengi mafam singa loinena Manipur da su pangthoknaki
amasung Kendra Sarkar ki Karmachari Singh amasung Pensioner Singh ki DA amasung DR sada ani hengapada Kendra ki Mantri Mandal na ayaba pikre. Paulo Loijare.